Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau lamcha news tagi lokhocherake Kangpopi district Geljang subdivision gi manung chana laiba Manipur lenga ki K Poland school Kuki lalauba singna makhoi kem onthoktuna laire Janata Dal United JDU gi national leader sing tanaramdana JDU Manipur unit na Manipur BJP lenga pu sagot patokle haina cherol thoklubagi JDU Manipur unit ki president Khatri Mayum Biren Singh party degi tanthokre naidaba mabung chairak pinaba taksilagli Pokminnaba Machal Nupi da natabali chachat khiba mabung mari lenaba authority na matik chaba chairak pibiu haina victim masana wakalagli lamfel laiba Universal Mother Organization UMO gi office ta pangthopa paugi mifam amada victim oiribi Machal Nupi aduna phongdorakhibada lona thingkraba Manipur gi achoba lalalup amagi cadre oiriba mabung asina nongmaina kaptuna hatkani haina khihanduna mangna chahi 13 rom surakpadagi hanjin Ejat Manghalluba ahan mangang oiraba matung mabungna fubadagi angang adu kaikre loinana matam khara kanaraba matung kihal khangalaga amuk hana Ejat Manghalluba mirolaktuna mamang chahi 2024 gi December thada tha sudana angang unaki amadi tha sigi tareta angang adu laikhide hairi UMO gi president Moirang Them Sorojini na sigumba na taikchadaba machil manaw gi senglaba maribu mangthokliba mabung asi fabada Manipur police amadi lengaki mari lenaba authority sing yamna lamdam asigi yawoloi khudingmana mateng pangbiu haiba wafam thamki National Highway da lokhatpa section tharangi thabak yengsinnaba committee ama semnaba court na khangankre National Highway da chaliba gari sing apanba ayet apan yahondanaba lokhaliba section tharangi thabak sing yengsinnaba joint committee ama semnaba High Court of Manipur na state lengaki mari lenaba authority sing na khangankre luang sangmam mayai lekai dagi Yanglem Mangi kauba miyoi amana kumja 2023 da High Court of Manipur da tharakpa PIL amaga mari lenana court asina National Highway singda chathok chasin yanaba security matik chana pinaba lengakta direction piki adubo state lengaki mari lenaba singna thabakta onthoktabadagi contempt case amuk thabadagi anauba yathang asi court asina pikibani contempt case aduda Manipur gi chief secretary yauna miyoi mapan na respondent oiri case asigi matangda High Court of Manipur gi Chief Justice D Krishna Kumar amasung Justice A Guneshwar Sharma gi beis na tha asigi kunda hearing chathaki hearing aduda just ani na National Highway ani asida pochai puba amadi passenger puba gari sing ayet apan yaudana chathok chasin tahonna balokhaliba thabak sing yensinaba joint committee ama semna balengakta direction p ki loina lakliba February 19 fawbagi manungda lengakna lokhatkiba thabak thoram singi paudam ama affidavit oina court asida langkhalakna basu khangan ki hairi TAN Hills na thokiba order kaknaba TYCM na taksilagli Travel Research Institute TRI gi Administrative Officer cum Research Officer John Guidingham Dibu Directorate of Naval Affairs and Hills Manipur gi Deputy Directive in Charge oina appoint tawnaba mamang chahi 2024 gi November 12 da thokiba order athuba matamda kakkadabani haina Travel Youth Council Manipur TYCM na mari lenaba authority da taksilagli TYCM na thadorok pacherol amada John Guidingham D na hana pariba thabak asigi mathakta ahenba oina TAN Hills Department ki Deputy Director oina appoint torokpa angakpa pui Travel Research Institute TRI gi Administrative Officer cum Research Officer oina fampuriba John Guidingham D hariba miyoi asi hanadagi masa TRI gi office ta suglak laktana Lerkiwa officer amani mahang masa present oidabana TRI gi thabak thoram kaya kumja 2023 gi May 3 dagi apanba oiduna laklibani cherol asina high TRI gi director amasung research officer cum administrative officer na Directorate of Travel Affairs and Hills ki office tagi operate tawduna lakpana TRI gi thabak thoram kaya asuki matik khudong chadaba ama oibana travel community ki chawkhot thorangna so onduna lakli TYCM gi mihut kangbu amana mamang chahi 2024 gi December 13 da Chungmairong da lairiba Travel Research Institute TRI gi office ta chatuna yengsilubada sumna gi staff ahum khak leiramba thengnaki staff sing aduna phongdorakpada kumja 2023 gi May 3 dagi Manipur da irang hek thoklakpadagi TRI gi thabak thoram amata pangthokta na lakli haiba wafam thamlaki amadi TRI gi director amadi Research Officer cum Administrative Officer gi kasu solo laga leiramba thengnaki amadi TRI gi office ki complex manung Santhi kaya ichai China leramba thengnaba asi mangna travel singi mathakta amata ngairba Research Institute ki thabak thoram pomnamak leble mapu pandre haibatak pani haina sucherol asina phongdorakli asiguma phibam asi leibana TYCM gi maikai digi mamang chahi gi December 18 da TAN Hills ki Commissioner cum Secretary da cherol ama pisenduna November 12 da TAN Hills na thokiba order kakpinaba taksin baga loinana officer sing TRI office ta masa laktuna famnaba yathang pibinaba taksin kibani
Maram asina athuba matamda mari lenaba authority na TYCM gi wafam thabak tonthokadabani hainasu taksilagli. Tamenglongda ngasi state cabinet mifam pangthokre CM Birena Tamenglong district ta lupa crore 394 henbagi project 19 urep uyung tamkre Aikoi masel gi marakta aina mahele haiduna leinarabadi khakpunsinba amadi tinaba yaroi aikoi masel gi marakta amana amabu ikai khumnadaba amadi thajanadabagi mami ama tarakliba asina khunai asege chobo mangjaba amani masi aikoi khak tawreisi amana amabu ikai khumnaba amadi thajaba thamnasi haina chief minister N Birena haikre Wafam asi district administration Tamenglong na sinduna Tamenglong da pangthoki balengak na paikatpa development project kaya uref uyung tambagi thoramda haikibani Chief Minister N Birena Luchingliba BJP gi chungchin na balengak ti yauriba minister MLA singsu thoram aduda sarugyaki loina na Chief Minister na makhata na phongdokhibadi ngasi lamdam asegi miyamna India gi puwari amadi lamit to meet singdi mapung fana khangdi adubu lamdam asegi puwari amadi khunda minariba yellow furup singi horakfam chatnabi nat amadi culture di khangdabagum tawi masi khan nabagi damak lengang na lamdam asegi ningthau humfutara taruki maming yawba loina na yellow fruit singi chatna lonchat sing yawba amadi Manipuri leibang na paikhaliba amadi paikhanna bo honariba chakho tharang segi thabak yawba larik fongle haiki hariba larik asi volume 1 ni asoiba aranba kay yawrabasu 2 suba volume da semdok na bo honagani ngasi malemda Americana superpower oiriba asi lambi thong pharambana ni Bharat ki Prime Minister Narendra Modi nasu leiba asigi lambi thongi phibam phagat hannaba tharang sing leptana paikhali Madugi manung chana Tamenglong district ki lambi thong singsu haujik ayamba semjil le walhauriba singsu semjin ba horagani haiki Chief Minister na makhata na hai lengak na miyam gi damak paikhaliba khudong chaba sing ching amadi tam animakta chapmana na fangali BJP lengak pairak pachahi taret fazilak matamda corona laichet thokiba amadi haujik tholibi irang asina maram oiraga lengak sasan tawbadi supnatagi chahi ahum lom khaktani chahi ahum adugi manung dalamdam asida ahongba kaya purakrabage haibadu miyamna yengbiu amadi nenabiu haiki tungda Tamenglong mini secretary Cabinet mifam pangthoki cabinet mifam aduda agenda kaya puthokuna khanaki adubu kari karamba agenda sing pass tawkhibage haibagi chapchaba paudi khangbangamdri